Image Paodam yang tabi ribu kwai pun Manipuri Reena Naorem na taram na uksa bagloy na kurumjari ngasigi maroi Paoda. Ojagi nomit pangthokre Oja Tareta State Teachers Award piduna ikai khumnakre. Manipur Commission for Protection of Child Rights na tha ama chumna sathagadaba uchara thabagi thorong ngasidagi hokre. Loinana NSUNM gi cadre ama Assam Rifles na phakibagi Mau Gate ta miyamna National Highway thingduna protest tawkre. Mapungay pamu pizari. Chayi khuding ki September manga se Oja Singi Nume Teachers Day haiduna pangthoktuna lakliba Manipur Sarkar na Education Department na sinduna nga se Imphal gi Babu Parada leiriba SSA Conference Hall da Education Minister Dr. Thokchom Radishyam na Chief Guest oiduna Oja gi Nume thoram pangthoktuna Manipur Sarkar gi School gi Oja Taret khangatuna State Teachers Award ing lisingani kun piduna ikai khumnaba utkre. Thoramadu da Chief Guest oikiba Minister Dr. Thokchom Radishyam na haiki Malemasida Ojagi profession da leiriba Oja Singh leramdrabadi afaba samaj ama oiramdaba yai. Oja Singh na sarkar gi achawasang oiriba sing ase Ojana classroom da takpi tambiraga oikiba ngaktani makoida karigumba matamda lana khanba yauba hek thengnai asigumba asi tungda tobidana haina mairoi amasung miyamda appeal tauki. Minister na makha taraduna Oja haibasi mahailoisangi institute amagumbani thak yamna wangna leiba service ni aikoina ima ipa busu kauthokpham thokte makoidi mina uba laini hainaribane Oja Singh asi hanadi election amadi voter list iba thariba asi handak India lengangna puthorakleba National Education Policy 2020 da Oja Singh election amadi voter list ibagi thabak asi anauba education policy asida chapter manga da sugaina taktuna Oja Singh gi oiba lambi yauri Oja Singh na pabiyo haiki. Ngasi State Teachers Award 2020 ki khallaba Oja Taret Singh adudi Moirangthem Thoibi Devi Headmaster PK Upper Primary School Imphal East L Kokhothang Khongsai Headmaster Kumbi Pokri High School Chuchanpur Khwairakpam Sanayama Vice Principal Moirang Multipurpose Higher Secondary School Bisnupur B Romeo Sharma Headmaster Chajing Mairenkhong Upper Primary School Imphal West Thongam Ajit Kumar Headmaster Kuntokhanba Upper Primary School Imphal West Khundrakpam Warjit Headmaster Senapati Added Junior High School Senapati Amasung Khangembam Kanhai Primary Teachers Tok Tekcham Girls Upper Primary School Thopalni ngasi thoramadu Commissioner S T Ranjit Amasung L Nandakumar Director Education S Amadi Oja Singna Saruyaki Thoromadugi Mangwainana Education Minister Radishyam na luchingduna laikhidraba Dr. Radhakrishnan gi photo da laikutuna ikai khumnake Oza airaga akoi census masing ti satugumba ari election duty thawumba toan ba non teaching activity man thawse masi thadana masi policy se yawi akon implement on mana sagani whatever we are today pressman वगैरह politician वगैरह डॉक्टर वगैरह इंजीनियर वगैरह सोशल वर्क वगैरह एक्टर वगैरह एक्ट्रेस वगैरह साइंटिस्ट वगैरह anybody in this world like कोई कुछ मत से we are here playing our role because of our teachers. Kakching High School 1984 Matric Batch ki Mahiroi Singna Matamamada Makoi Butakpi Tambirakpa Oja Singi Mapamda Ngamjaba Kutol Sing Tamduna Kumsi Chahigi Ojagi Numit Palan Pangthokre Ngasi Ojagi Numit Palan Gamari Lenana Batch Asigi President Oiriba and Munal Maintain Fondoro Kibada Bharat the Teachers Day say so Lisingamaga Chamapal Humfuga Nitoidegi Hauduna Lepagasigi Anisuba President Oibikiba Dr. Sarbapalli Radhakrishnan gi Mapok Numita Mahakpu Ningsingbo ina Pangthoktuna Lakle Guru Sishya Parampara Haiba se Bharat Basi Aikoigi culture da Mahirol dagi Loinaduna Lakle Adubu ngasi computer gi juk asidadi asigumlaba Fazakraba Chanabi ase Kauksilopagumna Taure Maramasina Kakching High School 1984 Matric Batch ki Mahiroi Singna
समाजबु सेंबिरिबा ओजा अमदि महिरोई सिंगी तना थानबा यारारोइदबा मरी असिबु निंगसिंगबा ओइना मतम अमदि मखोइबु ताकपि तंबिरखिबा ओजा 13 गी मफमदा खुदोलसिंग असि तमजबनी अमदि अतोपा महिरोई सिंगनसु याम्बा यान्दबा थीदना असिगुमलबा फजख्रबा ओजा अमदि महिरोई सिंगी मरी असिबु योखटफम थोई हाइना एन मुनालना मखा ताकि आइडियल यूथ एसोसिएशन IYA कक्चिंग वाइरी लेप लेतना चंगचलकलेबा उचार थाबगी सरुवा मवैना ngasisu खा मणिपुर कॉलेज रोड लंबी गी नाक उचारा सिंह थाखरे उचार थाबा दुगा मरी लेना IYA गी प्रेसिडेंट नाउरेम गोपाल न फोंदोरकपदा ngasi di akhoi gi malem asi ayingasa nongjo nungsa gi khallasi kaitharakli akhoi na kaitharakli ba khallasi ngakuna kaihendana thamnabagi damakta uwa kya thajinba mathau tari खन्ना आइडियल यूथ एसोसिएशन IYA कक्चिंग वाइरीना मफम होंगदुना उचार थाबगी थबगसे चथदुना लाक्लिबगी मनों चन्ना इंडिया की प्रेसिडेंट सु एरंबा सर्वपल्ली राधाकृष्णन की मपोक नुमित ओजागी नुमित असिदसु IYA की थौमी सिंगना महिरोई सिंगा लोइना उचार थाबगी थौरमसे चथबने मखातानसु IYA ना उचार थाबगी थबक थौरम सिंग चथरकपदा मियामनसु सरुक याबीदुना उचार थामिनसे काइथरकलिबा महौसागी खल्लसे काहेंदना थंबदा सरुक यामिनसे हाइनसु फोंदोरखे लेकाय सिदा लेबिरिबा अंगांग नहारोन मयाम याविदना ngasi asigumlaba September gi tang manga भारत की प्रेसिडेंट सु ओबिरंबा डॉक्टर सर्वपल्ली राधाकृष्णन जी मको कुमित इरोइनना खा मणिपुर कॉलेज की लबी की ना येता आइडियल एसोसिएशन का उंजरगा उथाबगी थबक थौरमसी पाथोक्सबनी मणिपुर दा हौखिबा पुंग कुनमरी दा अपुनबा मियोय चामगा मरिफु मरी नौना कोविड-19 पॉजिटिव ओइबा थेंगनरे मियोय अमा लेखिद्रे मियोय हुमुद्रागा तरुना कोविड-19 फ्री ओइबदगी डिस्चार्ज तौखिदुना स्टेट असिदा कोविड-19 कंफर्म केस लिसिंग तरुक चानिपाल मरिफु हुमदोय सुरे रिकवर तौखिबगी मसिंगना लिसिंग मरी चमापल हुमुद्रागा मंगा अदुगा एक्टिव केस तना चामग लिसिंग अमगा चानिपाल हुमुद्रागा निथोय लेरी स्टेट असिगी रिकवरी रेट चादा हुमुद्रागा निथोय दशमिक अनि तरेटनी ngasi positive oikiba singi manungda miyoi chamaga humfuna general public tagini kunga marina central armed police force ke personnel singne makhoi BRDL Janims da kunchaga manga BRDL Rims da mapal ukrul da ama Rims RAT da ama Imphal East da ani Kangpokpi da manga Thawal da mapal Imphal West da marifu Babina Diagnostic da Taraga Nipal Ibuyaima Hospital da ama Tamenglong da ama Jivan Hospital da ani Rajmedi City da Taraga Mari Chuchanpur da Mari Bisnupur da ani positive oiba thengnaki positive oiraba sing ase Imphal West district tagi miyoi maruda Mari Imphal East district tagi miyoi Taraga Nithoi Ukrul dagi amma Bisnupur dagi ahum Thawal dagi Taraga mapal Chuchanpur dagi Mari Teknopal dagi mapal Tamenglong district dagi amma Kangpokpi district dagi taret Senapati dagi amma None dagi tarukni None dagi miyoi taruk asidi mapal dagi halakhiba singni atai general population dagi miyoi chamaga yankhai mari de akagnaba travel history leitaba local singni positive oiraba sing lokalaga covid care facility sing da thamkhre duga loinana लौखरफम थोकपा मेडिकल प्रिकॉशनरी मेजर्स सिंगसु लौखले नाकल मरोमदा लेखिद्रबा मियोय अदुना थवल डिस्ट्रिक्ट तगी चाही उमफुगा मंगा सुरबा नुपा अमनी महाका थारगा कोविड-19 ना मरम ओइरगा लेखिदबा मियोय कुंथ्रागा तरुक सुखरे ngasi डिस्चार्ज तौखिबा सिंग अदुना CAPF तगी तरागा मरे CCC लंबोय खोंगनांगकोंग दगी कुनगा मापल SDH मोरे दगी अनि रिम्स तगी मरे अमदी CCC थवल दगी ना कुनगा तरेटनी मखोय नहोंगना टेस्ट तौबदा कोविड फ्री ओइरंबदगी डिस्चार्ज तौखिबने अमरोमदा कोविड-19 पैंडेमिक का मरी लेना कक्चिंग डिस्ट्रिक्ट की ngasi नोंगथिल पुंग अनि फावदा लेखिबा कोविड-19 अपडेट की रिपोर्ट मतुंग इना डिस्ट्रिक्ट असिगी कोविड-19 पॉजिटिव कंफर्म केस चानी कुंथ्रागा मापल सुरे रिकवर तौखिबगी मसिंगना चामगा हुमुद्रा मंगा एक्टिव केस तना हुमफुगा मरी लेरी एक्टिव केस ता लेरिबा मियोय हुमफुगा मरी की मनुंगदा तरा मंगा दे CCC कक्चिंग दा थमले अतैना तोंगान तोंगान बा कोविड केयर फैसिलिटी सिंगदा थमदुना लायेंगले कक्चिंग डिस्ट्रिक्ट दा कंटेनमेंट जोन ना मफम अहुम लेरी रिपोर्ट असिना मखा तारिबदी डिस्ट्रिक्ट असिदा हांगबा क्वारंटाइन सेंटर सिंगदा अपुनबा इनमेट लिसिंगानी चात्रुक सोमना मरी लेरमखी मखोय पुमनामा क्वारंटाइन मतम लोइरदुना डिस्चार्ज तौखरे ngasi नोंगथेल फावदा डिस्ट्रिक्ट असigi अपुनबा मियोय लिसिंग मरी चात्रेट कुंथ्रागा नेपाल गी सैंपल लौदुना टेस्ट तौना बाथाबदा मियोय लिसिंग मरी चात्रुक मरीफुगा मरी गी रिजल्ट लाक्ले मियोय यांखै मरी गिना पेंडिंग दा लेरी हाइरी
National Defense Academy amasung Naval Academy Exam 1 and 2 2020 gi parikya sing ningthijana pangthoknaba hayeng nomaijing numit tang tarukta Manipur State Transport ki regular bus service laigani haina Manipur State Transport ki Joint Director na thokpa cherola mana hairi. Manipur Commission for Protection of Child Rights MCPCR gi chairperson Sumati Bala ningthaujam na luchingba MCPCR gi member amadi staff sing yauba team amana ngasi u chara thabagi thoram ama Imphal East District ki Kaibi da leiba Yaibilen Children Home da pangthokre asikumlaba u thabagi thoram asi Manipur gi district khudingmakta thama chupna pangthokadaba thoram ni ngasi ahoba nomita Thakiba uchara singadudi avocado lemon lychee amadi matam chupada sangduna talaiba usingi tharongi manung channa home asida leiba angang sing amasung staff singa apunba chale namaso MCPCR gi team ga chaminake thorom asigi mangwainana child rights amasung Manipur Commission for Protection of Child Rights na thama pangthokadaba u thabagi pandamgi matangda MCPCR gi chairperson Sumati Bala ningthaujamna home asigi staff sing amadi staff singda paudam ki Masagi chahi tarataruk rom surabi nupi macha amabu magi nungsinaba nupana chelase haina mayumdagi puthokraga gang rape tawraba matungda tamthina orpi naibiraga sirabani haina hundoklamba tungda rimski gaini ward ki ICU da laikanaba ngamdana lekhidraba thamoi chokpa thaudok asidadi chenaba singi mathakta athubada ain yoiba matik chaba cherak piyo haina all tulihal United Clubs Organization Atuko Yairipok Tulihal gi Assistant Secretary Abdul Rahman na phongdokre mayang Imphal Bangun Lokokta leiba lekhidrabe gi yumda chatuna Atuko gi thomi singna chatuna imong manunggi miyoi singa hakthingna unaraba tungda wafamasi Assistant Secretary na phongdorkhibani mahana hai misi asi Atuko na yamna kanna kandem tawi loinana imong manunggi awabadasu Atuko na saru yadari haiba wafamsu phongdokki Ngarang September gi tang mari gi ayuk pung tara makhai rom tabada laibak thiba thaudok amada SBI Churchanpur branch mamangdegi writer safeguard ki staff ama minung sei leitana hatok piramlaga ATM da hamnana na sel mullaga chen khibagi thaudok pu yaningda ba phongdok pa oina All Manipur ATM service sector da leiriba employees singna ngasi minirani tumina leiduna awaba phongdokre All Manipur ATM service sector gi employees singna ngasi arambam ranjan chahi kunthraga taret apokpa kumarbu tamthina hatok piramba asida ngasi Manipur Press Club ki mapalda awaba phongdokkibaga loinana imong manunggi awabada su saru yarakle team masina thaudo asida chenariba maral leiba sing miyoi sing asibu mari leinaba authority na lakliba September gi tang mapal fawgi manungda puthokpi naba dabi tawrakle karigumbada hairiba numerasi fawda maral leiba sing puthokpi daba tarabade mathang numit September 10 dagi ATM service ponamak leplagane sangsingadoriba khongjang asida praja miyamna sawatpiyo amadi mateng pangbiyo hainasu All Manipur ATM service sector gi employees singna appeal tawrakle Thongdok asida chenariba maral leiba miyoi asibu mari leinaba authority na tang haibli September gi tang 8 2020 फाउबगी मनुंगदा पुथोकपिनबा हाइजरी तांग 10 हाइबदी सेप्टेम्बर की तांग 10 दगी एटीएम की सर्विस पुनमक लेपचगनी खोंजंग असिदा लैबाक प्रजा सिंगनसु मतेंग पांगबियु अमदी सौगतपियु हाइना नोलुकना हाइजरी संगीत नाटक एकेडमी न्यू दिल्ली की मीटिंग मखादा मणिपुर स्टेट कला एकेडमी इम्फाल अमदी ईस्टर्न मणिपुर आर्टिस्ट एसोसिएशन इमा चरांगपाट अनीना पुन्ना सिंदोना ट्रेडिशनल थिएटर मोइरांग पर्बदा युमफम ओइबा कंगला वायल हाइना मिंथोनबा ड्रामा अमगी दमकता था मचुमना सथगदबा थिएटर वर्कशॉप कम प्रोडक्शन की थौरममा ngasiदगी चरांगपाट हाई स्कूल की कैंपस ता लेबा सीएमसी हॉल दा हौदोखरे हौदोकबगी थौरम अदुदा 5 चरांगपाट जिला परिषद की जिला परिषद मेंबर पीएच हेरामनी इमा की प्रेसिडेंट एम जातिसोर पौना मेमोरियल आर्ट्स एंड रूरल डेवलपमेंट वांगखेम की डायरेक्टर के हेमचंद्र अमदे हुएल लालोंग कल्चरल एकेडमी इरिलबुंगी डायरेक्टर SNA अवार्डी के सनाथोइना थौरोंगी मिथुंगलेन सिंगोइना सरुयाके मोइरांग परबा हाइबा अखोइगी येलोंगाइगी ओइबा आर्ट फॉर्म असिबो योखनबा पांडमदा पांथोकलिबा थौरम असिगे सरु अमा ओइना मियामना लेखिद्रबा कलागी ओजा सिंगी मफमदा लेकतुन इकाई खुमनखे लोइनना योगा थांगता डांस ओरिजिन ऑफ थिएटर रोल ऑफ आर्टिस्ट मणिपुर फोक सॉन्ग अमदे मणिपुर की प्ले राइटर्स कयागी थौदांग हाइबा हिरम कयादा खनके एनएसएन आईएम की केडरमा असम राइफल्स ना फाक्रे है ना मराल सीदुना पेंदब फोंगदोक्तुना माउगेता पब्लिक
blockade tawbadagi yamdrabada potchai thanna yawba truck mayam ama lambida panduna leire pawasina hai kunthraga mari suba Assam Rifles nangasi ayu pung mari rom tabada Mauget aduga Nagaland ga tainaba Korkho khundagi NSCN IM gi cadre adu phakibani hairi faraba miyo edu Saliu Hepuni chahi nifu apokpa Saliu Mau songsong khundagi ne mahak phakibada Mau amadi maramgi miyamna Assam Rifles da Thomjinduna Fakiba Nupa adu Michamni Mahaku Thado U Haina demand tauki aduga National Highway Thinki Khongjong Singh aduna play card ke apaiki maduda Assam Rifles enemy of the hill peoples amadi we demand immediate release of the civilian Haina iki Sendui Thadok Triba Fawada Khongjang Changsingani Haina Khongjoloi Singna Pongdoroki Hairi aduga Khongjoloi Singh aduna lambi thingba aduna maram oiraga Imphal lomda lakadaba potchai thanna yawba gari sing Mauget panduna leire haina pawasina makhatari oiriba fibam aduda law and order gi fibam kahendana narba khoisaunaraba miyam adu pukning phathana narba khungi luchingba singna Assam Rifles ka wari sanarba matungda yasinnaba puraknaba honari hairi More Battalion Assam Rifles na more gi tongan ba youth club singda volleyball football amadi net na chingba tongan ba sports item kaya khudol tambagi achamba thoram amanga se gate number 4 da leiba Assam Rifles ki post ta pangthokre ngasi gi thoram adu da More Battalion Assam Rifles ki makok chongba officer sing yauke United Nations UN na hairakpagi matungina India na henba medical team sing Democratic Republic of Congo amasung South Sudan da Thagadauri Lebak ani asida leiba UN missions ki officials singda thabak tawruna ba medical specialist singi team ani thawrang tawre hairi UN da India gi permanent representative oiriba TS Tirumurti na haikibada UN Secretary General na haijarakpagi matungina Dr. Congo gi Goma amasung South Sudan gi Juba da leiba Indian Peacekeeping Hospital sing henna kankhat hannaba medical team ani India na yamna thuna tharagani medical personnel taraga na saba team ani adu September gi ani subachayol da Goma amadi Juba da thabak tawba harogani India na chalaiba Goma da leiba hospital adu English ngani manga gi January da gi thabak tawrakhibani hospital adu da specialist taraga nipal yauna Indian National Maribudra lei hospital asida level 3 gi khudong chaba fangi hairi South Sudan gi Juba da leiba India na chalaiba hospital adudana level 2 gi khudong chaba fangi hospital asi English ngani taraga taru ki December dagi thabak horakibani masida specialist taraga nithoi yauraga Indian National Humudra ga taret lei hairi Kallab nonglei nungsit Haisen Tengnanaba Japan na sem sare hairi nongkana haithaba akanba nungsit amadi wanglaba ithak yauna nonglei nungsit Haisen asi Japan gi kha nongchup thangba sarukta humjilakani hairi Okinawa amasung Kyushu city singda leiriba praja miyamna yamna chection na mitna singna leinana naba khangankre nonglei nungsitna sokalaba mafam singda leiriba miyamna mayum thadoktuna chatanabasu khangankre hairi Okinawa da nonglei nungsit asi Pungda kilometer chamaga maudra Nepal yangna situna nongmaijing nimita humjilakadauri aduga nonglei nungsit asina amangata thohan gadabadagi ngakthoknana naba nongmaijing amasung ningthaukabada train service leiroi haina Yusu Railway Company na phongdoki dam kunga humdoi gi ising su thadokre East China Sea da salpuduna lakhiba Japan gi jahas ama lukhibadagi myoising kanbagi thabakso Chathariba adu nonglei nungsit Haisen gi yengduna numit nini thibagi thabak suspend tawgadauri Haisen gi matungda nonglei nungsit Maisaksu Japan tamna humjilakadauri Maisagase Korean Peninsula da hanana humjin khrabane Aroibada maroibu pau amuhanna pizari Ojagi numit pangthokre Oja tareta State Teachers Award piduna ikai khumnakre Manipur Commission for Protection of Child Rights na tha ama chumna sathagadaba uchara thabagi thorong asidagi hokre
लोइनना NSUNM की कैडर अमा असम राइफल्स ना फाखिबगे माउ गेट ता मियामना नेशनल हाईवे थिंगदुना प्रोटेस्ट तौख्रे मसी दमक्तरी इमेज पाउदम लोइसनजरी म्यामबो मोहन्ना खुरुमजरी।